Jiribam District ke Borobekra da July kunmari ki numidang da yumama Mei Tharamba Thoudok adu mafam aduda ngak seliba Assam Rifles ka Loutunaduna Chathakhiba Oigani haina Federation of Civil Society Organization Focs Manipur na maraal sirakli ngasi Focs na thadorakpa cherol amagi matungina Jiribam District ke subdivision amagi police station dagi meter chamanga khaktamak lapa aduga Assam Rifles na su toina ROP chatliba mafam amada numit tarakpada ngairingai matamda yum ama Mei Tharamba haibasi maitai khaktada atamnana chathaba thawong amani thoudok asida chenaba miyoi sing athubada faduna logi oiba action logadabani karigumba district police amadi subdivisional police su maram oiraga police political pressure na maram oiraga maraal leibasing farabasu khuralanada thadokhiba tarabadi maduda tholakpa afafatagi thaudang khudingmak district police na pugadabani mafam asida ngak seliba Assam Rifles lawthoktuna state force sing matik chana ngak selhanduna amuk hanna lanjena khraba miyam khunda leita hannaba district administration na thabak paikhat kadabani yamna ngaklibadi Borobekra subdivision da maitai gi yung kaya Mei Tharamba si pela military force ke manak nakna leiba mafam da thokiba ngaktani chatharakliba crime sing asida paramilitary force sing su yaurabra haibagi chingnaba leire subdivision asida maitai leiba ngamdana ba honorabra natraga security ki ahoba leirabra haibasi achobwa hangama oirakle haina cherol asida palakli